Course asigidama अहानबदा मरुओइबा पाव तोंगान तोंगानबा डिमांड तरेट की अपुनबा सेनफम लुपा कोटी लिसिंग अमगा चात्रुक मरफु तरुक लाख तरुक लिसिंग तरुक हाउस पुथोक्तुना पास तौनबा खनबा हौख्रे कुकी रिबेल ग्रुप सिंगा गवर्नमेंट का सीज फायर एग्रीमेंट चाही अमगा अमुक सांगदोख्रे नोंगान बमिसी का मरी लेना फाकिबी सोनिया ngasi पुलिस ना JMIC कांगपोकपीदा सेकेंड रिमांड ओइना पुथोरख्रे Rumjari Mami TV News Update Yengbiri Bapumnamak LOITONGBAM PRIYENTA Taram Nokchari Paumasa Kaina Pizari Tarani Thoi Suba Manipur Legislative Assembly ki ngasi fam kiba Marini Janba Budget Session da House ki leader amasung Senthum gi Puriba Chief Minister Nongthombam Birenna tongan ba demand taret ki semba chahi lising ani kulhumdoi kunmari gi apun ba senfam lupa koti lising amaga chatruk marfutara taruk lakh taruk lising taruk house ta puthoktuna pass tawna ba khana ba hokre House na pass tawkiba Pukhalakliba demand sing adudi information and publicity da lupa crore taranipan lakh kunithoi lising nipan labor and employment da lupa crore humfutara humdoi lakh humfumari Department of Tribal Affairs and Hill Development da lupa crore chanipan tara mathoi lakh yankhai taret lising kulhumdoi Power da lupa crore chamnga ganifu taret lakh humfutara mari lising yankhai humdoi Election da lupa crore kuntra lakh manga lising marfutara manga Science and Technology da lupa crore manga lakh manga lising yankhai amasung Information and Technology da lupa crore chamaga marfutara mapan lakh humfutara humdoi lising humfutara taret ni ngasi demand sing pass tawna ba khana bada opposition gi MLA sing maru oina MLA K Ranjit Singh MLA TH Lokeshwar Singh MLA O Surja Kumar Singh na tongan ba court motion pukhatuna demand sing khana bagi sharuk yakhe ngasi fam ki ba assembly mi fam da opposition gi MLA O Surja Kumar Singh na state asigi home gi thaupuri ba chief minister N Biren gi pukning chingsinduna handak IRB gi jawan ama Gujarat ta election duty taba chatpada nongmaina panduna sokpadagi tungda laikhidabagi matangda calling attention motion ama pukhatki numidang wairam gi ngasi session loishalamdai da MLA Ram Muivana discussion on the matter of public interest ki motion da national highway chamaga ani yangang pokpidagi ukrul gi fence corner fawbugi lambi phattabagi matangda khanagani hairi Center Manipur Government na Manipur gi kuki lalaulup singa chathaduna lakba suspension of operation agreement chahi amaga muk makha tana sangdokre su agreement asi chatliba tha asigi kunipan da loigadabani official oiba report amana hai kuki lalaulup singa chathariba tripartite su agreement maru oina United People Front UPF amasung kuki national organization singda yauriba tongan ba kuki lalaulup singa matam gi oina sangdokpiduna lakpani suspension of operation asida apex body oiriba UPF amasung KNO da yauriba kuki lalaulup kunmangaga India amasung state government ka ahanba oina ceasefire ki tamak lising anini panda sign tongna khibani source amana hai sugi matam sangdora kiba si haukiba February 3 fam kiba su da yauriba group singi meeting amagi matung inani aduga agreement asigi mathang tha gi tarik amadagi chanaba hauduna mathang chahi ki February 19 fawwa chanagani su sangdokpagi agreement atuda additional secretary Ministry of Home Affairs North East ke Piyush Goyal na representative resident commissioner Devesh Deval government of Manipur UPF ki Kathio Zomi amasung Joshua Thadau amasung KNO ki Dr. Silent Haukip na sign tawki haire Kuki militant group sing asina ahan bada makhoi gi oiba Manipur state tagi tongan ba Kuki land gi dabi tawduna lakpani aduga hozina Kuki territorial council demand tawri agenda asigi damak center amasung state government ka political dialogue chatha bahokre haire
ꯌꯥꯝꯗ꯭ꯔꯕꯗ KNO ꯒꯤ ꯃꯈꯥꯗ ꯂꯩꯕ militant group 18 ꯒꯤ cadre ꯑꯃꯁꯨꯡ UPF ꯒꯤ ꯃꯈꯥꯗ ꯂꯩꯕ militant group 9 ꯒꯤ cadresing government ꯅ ꯁꯦꯝꯒꯠꯄ designated campsꯤꯡꯗ ꯂꯩꯔꯤ tripartite su agreement asi formal oina matam sangdoktriŋei mamangda United People Front UPF amasung Kuki National Organization KNO ani gi marakta suspension of operation gi matam March ama lising ani ga kulhumdoi dagi hauduna mathang chahi gi February 19 fauba tha 12 amaga amuk sangdokre haire loop ani asigi marakta leinariba sugi matam asi lakliba February 19 da loigadaba maramna loop ani sigi representative singi oiba meeting ama haukriba February 13 ta famki meeting aduda loop ani asina yanakiba matung ina chanariba ground sing ahongba laitana su asi chanagani haiduna agreement ama sign taunakre agreement aduda UPF representative Kethios Zomi amasung Joshua Thadongna sign tauki aduga KNO gina Dr. Silent Haukipna sign tauki Eke nongan ba Allies aging gi misiga mari leinana mahaka chatmina khiba kwakaithal thokchom laikai digi thosom Sonia Kangpokpi police na fara batungda numit 8 ni police custody da remand let lairaba matung ngasi nungthil pung amarom tabada judicial magistrate first class Kangpokpi da ani suba remand oina puthokre Sonia hariba court asida puthorakani tabada JSC gi thomi sing amasung laikhidraba nongan bagi imung manung singna Kangpokpi court complex ta thomjinduna Sonia bu bail da thadokpa yaroi mihat padandi piu haiba kholau kaya su lauki haire Kangpokpi police amasung Senapati police ki apun batim amana haukiba February 18 da lalaulob NSCN IM ki deputy kilon sir Moses Gangmai chahini fuga mathoi apokpa jungawbo koba miyoi ama faraga hojik police custody da wahang pahang taudana police custody da leire laikhidraba nongan baga chatmina khibi mahaka koina bani haiba thokjom Sonia Kangpokpi police na wahang pahang tauna ba detain tawrakhibani adubu Sonia February 19 da police station asina misi asiga mari leinana formal arrest tawraba tungda February 19 da JMIC Kangpokpi da puthoklaba matung numit 8 ni police custody remand lauthaduna lakhibani lamda asi ba hakchang si thada bibagi damakta ekhoi nungai daba phungdoi maramdi ekhoi si ikhang khangdaba mi oibanina ekhoi na siba hakchang si phangsu phangdabani mayang singna phangbani asingbada adubu ekhoi da pranam pi basi nungai te haibasi ekhoi na su phungdoi aduga asiba hakchang si hatpa mi sing si government na phajana phangpiraga makhoi puthok piyo haibasi ekhoi gi nijabani maduga loinana asiba hakchang si ekhoi lamda langthok pi bagi maram si ekhoi janing de ekhoi kuki custom da asi gumbal leiredi ekhoi gilam si singdok pi naba nijabani Special Commando Unit Khaboi Shogi team amana ngarang ayuk Kumalampakta leiba Interstate Bus Terminal Imphal manakta frisking checking chathaba matamda lalaulob NSCN IM gi luchingba mari fare haire Special Commando Unit na faraba NSCN IM gi luchingba sing adudi Fogio Kayina Allies 3 Kayina chahi kuntra manga apokpa laikhidraba iheni Kayina tadubi Setoi Yeftha chahi kuntra nithoi apokpa Jepukho sep Yepta Juhen Boto Nagaland Auripo Jelang Chahi Kuntra Apokpa Laikhidraba Motrong Machekam Dimapur Amasung Karaiting Mang Chahi Kuntra Gamapan Apokpa Pungfa Azukta Khul Ukrul Dagini Haire
पुलिस की पाव मतुंग इना हाई ngarang ayok pung ma pan ga makhai taba matamda tara taruk suba Assam Rifles tege khumman lampakta leiba ISBT manakta NSCN IM gi official khara leiri haibagi paw ama fangkhe paw adu da yumfam oiraga special commando unit khabai shoi ASBT H Krishna Tombi gi mityeng makhada OC Subedar Vivekananda na luching batim ama mafam adu da changsin duna achat owok sing frisking amasung checking tawringai makhoi mari makhong na lakhi aduga makhoi mari asi deten tawduna verification chathake makhoibu makha tana verification chathaba matamda Fozio Kayina Allies 3 Kayina inkumja lising ani tarada NSCN IM da yauduna General Training Field Headquarter Kafire District Nagaland da basic military training fangduna hojik lalolop asigi lieutenant oina leire mahak hojik NSCN IM gi brigadier Temjen Koba magi makha da thabak tawri karaithing mangna lising ani ani da lalolop asigi major unaw pem tangkhul Koba mioi amagi makha da yauduna Hebron da basic military training fangduna hojik lieutenant gi fam pairi haire ngasi Lakhipur khunau da laiba sanamahi laisang da pangthokhiba anauba thausil kanglop sembagi mifam aduda khangembam Biswanath retired teacher Chanambam Nabachandra president Ukal Mayai Loisang Imphal Yumnam Mani retired teacher amadi oinam kulabiduna mifam mapu mithunglen amadi athoiba mithung oina dais ta famkhe thauramga mari leinana wangang laduna Moirang Them Jilangamba Maitei vice president Ukal Mayai Loisang Imphal na lai harau famda lai gi thauramga mari leinadaba harau kumai singi manungda thabal chongba tawhanba ase lai harau bagi liklam ga chanade amadi yadi haina oja lai guru singna takpirami haikhe nupi oibi singna lai khurumbada setkadaba fijol gi matang da sumahakna samlappa paudam pikhe February kundagi people living with HIV PLHIV na ART marang kaina fangdabagi wakat mifam changchilakiba adu ngarang sagol sen nimita health minister Sapam Ranjan na ART matik chana fangalagani haibadagi handokre haire media da fongdora kiba warol amada Imphal East Network of Positive People gi secretary Kangambam Anandina PLHIV na ART fangdabagi awaba chairak asida numit marini gi changsin kiba wakat mifam asida NGO amadi MAC na ART pipirak Kibagi damak thagat pasu fongdoraki February 23 yaudri fawba PLHIV singna fangliba kharasina yanaba chatpa tabani adubu yaragadi athuba matamda fanganbiu haina health minister da hajarakre National Institute of Technology NIT Manipur na Kha Manipur College Kakchinga khusam naraga solid waste management gi matangda nongmagi oiba workshop amangarang Kha Manipur College Kakchingi multipurpose hall da pangthokre haire Unat Bharat Abhiyan UBA gi makha da pangthokiba workshop adu hagdokpagi thauramda Kha Manipur College Kakchingi principal Professor Yunam Suniti Balana chief guest NIT Manipur gi planning and development gi din su oriba Unat Bharat Abhiyan gi regional coordinator Professor Potsangbam Albino Kumar, Swachh Bharat Mission Gramin PHED Manipur ge State Coordinator Raj Kumar Somio Anina, Guest of Honor Aduga, Participating Institute Coordinator Unat Bharat Abhiyan Kha Manipur College Kakching ge Assistant Professor Ningombam Saityabatina President Oike. Learn, act and contribute to be better tomorrow Haibawa Khalolda, Ministry of Education, Government of India no sponsor Tauduna Pangthokiba, Ngasigi workshop Aduda NIT Manipur gi Oza Singh, Dr. Vivek Laishramna leachate treatment gi matangda aduga Sylvia Paunamna vermi composting gi matangda resource person sing oina wangang bagaloina na saruk yakhiba singna hanglak pawahang kaya gi paukhum su pikhe NIT Manipur gi coordinating staff Babita Khwairak pamna mayam bu thagat wahai pikhi haire Nehru Yuva Kedra Sangathan Minister of Youth Affairs and Sports Government of India gi lising ani kulumdoi kunmari gi oina naha oiriba dedicated oiba mioi singdege volunteer sing khanglagani chahi ani gi oiba Nehru Yuva Volunteer NYV da khallaba singda honorarium oina lupa listing manga oigani hairi Nehru Yuva Kendra na khangadoriba candidate sing ase Thawbal district tagi nipan Chandel district tagi nipan Tingnopal dagi ahum amasung Kakching dagi ahum ni hairi akupa marol gi damak www.nyks.nic.in da changbiduna khangbinaba cherol asina palle form 1000 bagi aroiba matam Mars 8 dani haire
लाक्रदोरिबा फेब्रुवारी 23 की मेघालय की असेंबली मिखल का मरी लेना वेस्ट खासी हिल डिस्ट्रिक्ट की नौथा ड्राइशान असेंबली कॉन्स्टिट्यूएंसी की यूनाइटेड डेमोक्रेटिक पार्टी की मिरेप ओरिबा मेघालय की मिनिस्टर ब्रोल्डिंग नुसिजैदा इलेक्शन कमीशन रूरल डेवलपमेंट प्रोग्राम अमगी मखादा मॉडल कोड ऑफ कंडक्ट MCC थुगाइदुना सेल गेलंबगी मतिक चाबा प्रमाण पीनबा नोटिस अमा पीख्रे हाइना ऑफिशियल अमना फोंगदोरकले हाइरिबा थुदोक असी रिटर्निंग ऑफिसर अमना मिनिस्टर असिना नुपी अमदा सेल पीबा थेंगनखिबदगे सोशल ऑर्गेनाइजेशन अमना वाकत असी थमलखिबनी हाइरे थांगलगली बवाकत असिगी मतुंग इना वेस्ट खासी हिल्स डिस्ट्रिक्ट के मौथाद्रासान असेंबली कॉन्स्टिट्यूएंसी की रिटर्निंग ऑफिसर असिना यूनाइटेड डेमोक्रेटिक पार्टी की मिरेप फेब्रुवारी 15 फाउबगी मनुंगदा महाकी मथक्ता एक्शन लौखत लोइदबगी चप चाब मरम पियु हाइना हाइरखरे हौखिबा चाही की फेब्रुवारी 19 अयुक की पुंग 2 यांखैरोम ताबा मतमदा SBI की ATM बुत्ता बोम पोखाई हनखिबा मियोय पुलिस ना फेब्रुवारी 19 कुलुमदोय दा फागत पंगमखरे हाइरे मियोय अदु बुआंग था खुंगांग दगी इमानुएल लालबिया चौबा सही कुनगमरी अपोप लेखिद्रबा छुआ खमा कवि हाइन सक्ताक पंगमखरे हाइरे महाक हौजिक रामलोन नॉर्थ की जगह अमदा भरा सानब का अमदा लैरंबनी हाइरे महाक IPC 436 अमदी IPC 427 457 380 511 की मखादा बुक तौखरे हाइरे आइजोल की SPR लालरुआना फोंदोरखिबगी मतुंग इना फेब्रुवारी 19 दा इमानुएल ना SBI की ATM बुत्ता चंगलक्तुना CCTV कैमरा दा रंग पेन कामचिल्लाबा मतुंग ATM अदु गेलाटिन बॉम्ब सिजनदुना पोखाई हनखिबनी हाइरे फेब्रुवारी 19 साइख्वा मक्वान की जगह अमदा लैबा SBI ATM बुथ की CCTV फुटेज दा चपमानबा थवोंग अमा थेंगनखिबदगी मियोय 13 सेंबा स्पेशल इन्वेस्टिगेशन टीम ना कुपना ATM बुथ कयादा लैरिबा सर्वेलेंस कैमरा कया की फुटेज गेंगलबा मतुंगदा रामलोन के लोकेलिटी दा लैबा इमानुएल की बाइक अमदी बॉम्ब पोखाई हनबगी थौदोक अदुदा महाकना सेटखिबा फिजोलदगी चिंगनरकपदगी मतुंग इना महाक मखा ताना थीबा हुंबगी थबक चथबदा थौदोक अदुदा इमानुएल दा सेटखिबा फिजोल अमदी गेलाटिन बॉम्ब मंगा फेब्रुवारी 19 कुलुमदोय दा फागतपा ngamkhibane इमानुएल दा फोंगदोरखिबगी मतुंग इना बैंक असिदा महाकना थाबा लोन अमा याबिरक्तबदगी साउनिंगदुना थवोंग असि चथखिबनी हाइना फोंगदोरखे आल लालुआना स्टेट असिगी डिस्ट्रिक्ट असिदा हुरान चिंथी की थौदोक असी यामना हेनगलकली हाइरे हौखिबा चही 2019 दा केस 2019 अमदी 2019 की ओइना जनवरी दगी फेब्रुवारी फाउबदा केस 9 सुरेन हाइना मखाताना फोंदोरखे अरोइबदा मरु एबा पाव मुहन पिजरे तोंगान डिमांड तरेट की अपुनबा सेंफाम लुपा कोटी 1,430 लाख 3,000 हाउस पुथोक्तुना पास तौनबा खनख्रे हाइख्रे कुकी रिबेल ग्रुप सिंगा गवर्नमेंट का सीज फायर एग्रीमेंट चही अमागा अमुक सांगदोख्रे अमदी नुंगानबा मिसीगा मरी लेना फाखिबी सोनिया ngasi पुलिस ना JMIC कांगपोकपीदा सेकेंड रिमांड ओइना पुथोरख्रे पिदियंग ताबिरी बसिंगबु अमुका हना खुरुमजरी Admission open. Winner Mahaisang Kaisangpat Hodam Lairak